ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ 164 ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯄꯨꯅꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯂꯥꯞꯅ ꯂꯩꯕ ꯁꯇꯔꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯖꯨꯡꯒꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯅꯥꯕꯒꯤ ꯃꯅꯥꯏꯅꯤ ꯇꯝꯕ ꯉꯝꯗꯦ ꯀꯔꯝꯕ ꯀꯔꯤ ꯂꯩꯅꯥ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯍꯦꯛ ꯏꯁꯥ ꯉꯝꯂꯛꯇꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇ꯭ꯔꯒ ꯑꯈꯪꯕ ꯑꯐꯕ ꯗꯣꯛꯇꯔ ꯑꯃꯗ ꯂꯥꯌꯦꯡꯕ ꯆꯠꯅꯔꯤ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯕ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯊꯥꯖꯅꯔꯤ ꯃꯁꯤꯅ ꯑꯅꯥꯕ ꯃꯤ ꯑꯃꯅ ꯅꯥꯗ꯭ꯔꯤꯉꯩꯗ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯕꯁꯨ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯅꯥꯕ ꯑꯗꯨꯕꯨ ꯐꯅꯤꯡꯗꯨꯅ ꯂꯥꯌꯦꯡꯂꯤ ꯇꯦꯁ ꯀꯌꯥ ꯃꯔꯨꯝ ꯇꯧꯏ ꯁꯦꯜ ꯀꯌꯥ ꯇꯤꯡꯅ ꯀꯅꯥꯒꯨꯝꯕꯗꯤ ꯑꯅꯥꯕꯗꯨꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯄꯩꯁꯥ ꯍꯩꯙꯗꯨꯅ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯁꯦꯜ ꯇꯤꯡꯅ ꯂꯥꯌꯦꯡꯂꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯔꯤ ꯍꯦꯟꯅ ꯑꯐꯕ ꯂꯥꯌꯦꯡ ꯀꯌꯥꯒꯤꯗꯃꯛ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯇ ꯂꯥꯏꯔ ꯀꯌా ꯐꯥꯎꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕꯅꯤ ꯈꯪꯗꯦ ꯍꯪꯕꯅꯤ ꯈꯪꯗꯦ ꯂꯥꯌꯦꯡꯅꯔꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯃꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯦꯁꯦꯟ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯥꯏꯇꯣꯝ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯥꯌꯦꯡꯂꯤ ꯍꯥꯏꯕꯁꯤ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯦꯁꯦꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯀꯧꯔꯒ ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯃꯤꯑꯣꯏ ꯀꯌా ꯊꯤꯕ ꯈꯪꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯑꯔꯣꯟꯕ ꯑꯣꯏꯔꯝꯕꯗꯒꯤ ꯐꯣꯡꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯑꯃꯈꯛꯅꯤ ꯀꯔꯤꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯃꯅ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯔꯛꯂꯤꯕ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅ ꯀꯔꯤ ꯑꯈꯟꯅꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯦꯁꯦꯟꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯇꯥꯕꯤꯔꯒ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯁꯣꯏꯗꯅ ꯐꯪꯕꯤꯒꯅꯤ ꯗꯣꯛꯇꯔ ꯄꯣꯜ ꯁꯇꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯇꯝ ꯁꯥꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯛꯄꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯐꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯔꯝꯃꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯝ ꯑꯦꯀꯔ 2 ꯑꯣꯏꯕ ꯄꯣꯜꯇꯔꯤ ꯐꯥꯔꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯤ ꯃꯪꯒꯂꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯕ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯃꯉꯣꯟꯗꯗꯤ ꯂꯥꯛꯇꯦ ꯍꯥꯏꯈꯤ ꯃꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯉꯛꯄ ꯑꯣꯏꯈꯤ ꯃꯍꯥꯛꯅꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯃꯠꯇꯁꯨ ꯌꯦꯡꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯕ ꯃꯔꯝꯅ ꯑꯃꯗ ꯌꯦꯡꯂꯝꯗ꯭ꯔꯕꯁꯨ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯝꯕ ꯌꯥꯕ ꯃꯔꯝꯅ ꯑꯁꯨꯝꯅ ꯃꯪꯒꯂꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯎꯅꯕ ꯂꯥꯛꯈꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯪꯒꯂꯥꯁꯤ ꯐꯣꯟꯗꯤ ꯄꯥꯏꯕ꯭ꯔꯥ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯤꯡꯕꯗ ꯆꯠꯂꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯗꯨꯒ ꯋꯥꯗꯤ ꯊꯣꯏꯅ ꯈꯨꯝꯃꯛꯇꯦ ꯈꯨꯝꯂꯛꯂꯕꯁꯨ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ ꯂꯥꯌꯦꯡꯂꯤ ꯀꯣꯟꯅ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟꯁꯤ ꯑꯗꯨꯃꯛ ꯊꯝꯈꯤ ꯑꯣ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯄꯤꯌꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕꯒꯤ ꯗꯣꯛꯇꯔꯅ ꯏꯔꯛꯄ ꯆꯦ ꯆꯥꯡꯒꯗꯤ ꯂꯩꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯆꯦꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯎ ꯁꯣꯏꯗꯅ ꯄꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯆꯠꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯗ ꯔꯤꯡ ꯆꯠꯂꯒ ꯁꯨꯡꯄꯥꯏ ꯄꯥꯏꯔꯝꯗꯦ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯅꯝꯕꯔ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯅꯝꯕꯔ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯈꯪꯗꯣꯛꯈꯤ ꯑꯃꯗꯤ ꯀꯣꯜ ꯗꯤꯇꯦꯜꯁꯅꯆꯤꯡꯕ ꯆꯤꯡꯊꯣꯛꯈꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯗꯨ ꯆꯠꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯑꯉꯛꯄ ꯐꯥꯎꯈꯤ ꯃꯃꯩꯊꯪꯗ ꯅꯝꯕꯔ ꯑꯗꯨ ꯄꯨꯂꯤꯁꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯤ ꯐꯣꯟꯗꯨ ꯀꯛꯀꯅꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯜꯂꯣ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯇꯥꯕꯤꯕ꯭ꯔꯥ ꯍꯜꯂꯣ ꯍꯜꯂꯣ ꯁꯣꯝꯒꯤ ꯐꯣꯟꯁꯦ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯃꯁꯤ ꯃꯥꯡꯈꯤꯕ ꯃꯤ ꯑꯃꯈꯛꯀꯤ ꯐꯣꯟꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯀꯅꯥꯅꯣ ꯇꯧꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯤ ꯑꯣ ꯑꯩ ꯖꯣꯇꯤ ꯀꯧꯏ ꯑꯩ ꯅꯔꯁ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯐꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯤ ꯀꯅꯥꯅꯣ ꯗꯣꯛꯇꯔ ꯄꯣꯜꯅ ꯄꯤꯔꯛꯄꯅꯤ ꯀꯔꯤ ꯗꯣꯛꯇꯔ ꯄꯣꯜꯅ ꯗꯣꯛꯇꯔ ꯄꯣꯜꯗꯗꯤ ꯂꯥꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯦꯁꯦꯟ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯄꯤꯔꯛꯂꯤꯕꯁꯤꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯜꯂꯣ ꯐꯣꯟꯁꯦ ꯑꯗꯣꯝꯗ ꯄꯤꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯄꯣꯜꯅ ꯀꯅꯥꯒꯤ ꯐꯣꯟꯅꯤ ꯍꯥꯏꯔꯒ ꯄꯤꯔꯛꯀꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯣꯏꯔꯣ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯑꯩꯗꯤ ꯊꯣꯏꯅ ꯈꯪꯗꯦ ꯖꯣꯇꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ
नत्रगा खोइना नाहकपु लोखोटपा लाउ हाइब्रा नाहकना पुलिस स्टेशन असिदा लाके हाइब्रा इंस्पेक्टर करी मरमगिनो अइना करी लानख्रबगे अदुगा फोन असिना करी तौरबगे ज्योति फोन असी इमुंग मनुंगना फोन तौबदा नोंगमता नंगना रेस्पॉन्स पीदे अदुगा डॉक्टर पोल हारिबा मी असे केस असिदा चेनबा मी ओयमनि मरम असिना नारा लेरमद्रबदी नाहक फरे नाहक नारा लेरमलबदी जेल द नपुंची चुप लेगेदोरबन अदुना पुलिस स्टेशन असिदा लाखदबनि चेनगे हाइना सुखनगन नंगे लोकेशन ना खोइना लोइना खंगबनि असुमना ज्योति हारिबा नर्स नुपी असि पुलिसना कौखिरम अमदी ज्योति लाखि महांगना पुलिस स्टेशन दा लाकपा मतमना महांगना ममांगदा पीखिबा पौकुम असिदगी हेना करिसु पिरमदे पुलिसना असेंग हाइरबदी मरा लेरमद्रबदी थादोके हाइदुना थाजब पीबदगी ज्योतिना अंगकपा वाफम अमा हाइदोरखि मदुदी मंगला हारिबा नुपी असि डॉक्टर पोल दा लायंग बलाखि महाक लायंग बलाकपा मतमदा डॉक्टर पोलना मंगला हारिबा नुपी असि वान थनननबगिदमक इंजेक्शन कापतुना कनामत खंगंदना महाकी फार्म हाउस त पुरगा नुपी अदु हालगा फार्म हाउस अदुदा फुमजिंदुना मफम अदुदा यूबी पांबी अमा थादुना थमख्रे हाइबा वाफम हाइरखि मंगला हाल अब मतुंगदा महाकना पाइरम मोबाइल फोन अदु मंगोंदा सिजनरो हाइदुना पिरखि हाइना महाकना वाफम असि तमखि मसिगी मतुंगदा पुलिसना ज्योति असुक लोबो वाफम अमा नंगना खंगलगा करिगिदमक्ता खोइदा हाइद्रिबनो नंगा डॉक्टर पोलगा करी मरी लेनबगे इंस्पेक्टर आई डॉक्टर पोलगा नुंगसिनजबनी आई मागा मरी लेने ओ मागे फार्म हाउस अदु कदाइदनो नंगना ताकपा ngमगद्रा होय इंस्पेक्टर आई ngमगनी असुमना डॉक्टर पोलगे नुंगसिनबी असिना डॉक्टर पोलगे फार्म अदु ताखिरमी मफम अदुदा फुंगखिबा नुपी अदुगी लेफम अदु मक्तदा यूबी पांबी अमसु हौरमी मफम अदु ज्योतिना खुद थेंदुना पुलिस ता ताके पुलिसना यूबी पांबी अदुगी मखोंग अदु तौथोक हनबा मतमदा मंगलागी असीबा हक्चांग फंखिरमी पुलिस यामना ngakhiरमी यामना थुना डॉक्टर पोल फाना ननबगिदमक पुलिस की टीम अदुना अतोपा पुलिस की टीम अमदा पाउ पिखिरमी अमरोमदा फार्म अदुदा यूबी पांबी मसिंग कुनगा मंगा कुन तरुक हौरमी मदुगी मरक्ता यूबी पांबी खरदी तोंगाना मंगलाना फुमलिबा मोंग अदुदा चप मानबा मोंगदा इराप लापनदना कानहरगा हौरमी अदुबु हौरिबा यूबी पांबी सिंग अदुदी खरा खरा हेना वांगलमी पुलिस ऑफिसर अमन हाइरकी शास्त्री आई करिगुम चिंगनबा अमा लेरे लेबाको ननबा गारी बम पाउपीको अदुगा यूबी पांबी से फुंगलगा मखादा करी ले हेबदो अखोय मुक्ति येंगसे फनी सर असुमना लेबाको ननबा गारी कौखिरमी अमदी यूबी पांबी की मखा सिंग अदु हेना तौथानखि मसिदा नुपी की फिजोल सेटपी सरूप पोलांग अमा फंखि पुलिसना उरुबदा अंगकपो ओइखि मफम अदुदा लेकाइगी मियोय कयामरुमसु थोमजिलखिरमी शास्त्री अइना खनखिबदुमक चुमले हाउजिक लेमहौरिबा यूबी पांबी खरसे मखाताना फुगलगा मखादा करी ले हेबदो अमुक येंग बतारे फनी सर ऐ नोय गाड़ी दो सोमदो थोरो असिगी यूपी पांबी खरसे से अमता फुगसे हाउजिकी दुगा चप मानन अमता फुगसे अदु मखादा कई ले हेबदो अमता येंगसे असुमना यूबी पांबी मरी अदु मथंग मथंग अमुक फुगलगा येंगबा मतमदा अमदि नुपागी फिजोल सेटपा सरूप पोलांग अमा पुन्ना मफम अदुदगी असीबा हक्चांग तरुक फंखि पुलिसना डॉक्टर पोल फादुना मफम अदुदा पुरुकलगा अतोपा असीबा लेरिब्रा हाइदुना मंगोंदा हंखि महाक करिगुम अमता खुमदे लम एकर अनि पाक चावबा मफम अदुदा महाक मोंगफम ओंथोक्तुना लेरमबदा मियाम अमदि पुलिसना अंगकपा ओइखि अतोपा असीबा हक्चांग लेरिब्रा हाइना हंगबदसु महाना खुंखिदि कया हाटखरगे हाइना हंगबदसु महाना खुंखिदि करिगे हाटपनो हाइबसु महाना खुंखिदि पुलिसना चिंगनबदा फार्म हाउस अदुदा मियोय सिंग असिगी हक्चांगी पार्ट किडनी लिवर हार्ट मिटना चिंगबा लौथोक्लगा अतोपा मफमदा हक्चांग योनबगी रैकेट चथबगी ओइरमगनी हाइना थाजबा लेखि मफम अदुदा अनौबा कोम अमसु तौदुनु लेरमखि अदुबु कोम अदुगी मनुंगदा करिगुम्बा अमतदि लेरमदे पाक चाउरबा फार्म अदु लोइना तोखाइदुनु येंगबदा असीबगी छरु पोलांग कया लेरमगदौरिबनो हाइदुना पुलिसना चिंगनबदी फाउखि मसिदा नतना मंगला मांगखिबगुम मफम अदुदा लेबा पुलिस स्टेशन अदुदा नुपी तरा तरुक मांगखिबगी रिपोर्ट अमसु लेरी तसेना डॉक्टर पोलना हालगा फुंखरबरा नत्रगा अतोपा मफम अमदा मांगलिब्रा हाइबदुदी असेंगबा खंगबा ngamnamde करिगिदमक यूबी पांबी अममम थारिबा करिगिदमक डॉक्टर असिना मिहातपो ओइरग्लिबा अंगकपो ओइरमे पुलिसना महाकपो मचिन हंगबा मतमना थौदोक असे इंग्लिश सिंगनी अहुमदा चाही 35 रोम सुरबी सुरेका कौबी अमा हालगा इहान हाना फुंखि मसिगी मतुंगदि यूबी पांबी अमा महाकी फुंफमदा थाके
ꯏꯪ 2006ꯇ ꯆꯍꯤ 95 ꯁꯨꯔꯕꯤ ꯕꯦꯅꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯈꯤ꯫ ꯑꯍꯨꯝ ꯁꯨꯕꯗ ꯑꯣꯒꯁꯠ 13 ꯏꯪ 2010ꯗ ꯖꯒꯥꯕꯥꯏ ꯀꯧꯕꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯒ ꯐꯨꯝꯈꯤ꯫ ꯃꯔꯤ ꯁꯨꯕꯗ ꯆꯍꯤ 65 ꯁꯨꯔꯕ ꯅꯥꯔꯃꯜ ꯑꯣꯁꯋꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯍꯥꯠꯇꯨꯅ ꯐꯨꯝꯈꯤ꯫ ꯃꯉꯥ ꯁꯨꯕꯗ ꯅꯔꯁ ꯁꯜꯃꯥ ꯁꯦꯈ ꯀꯧꯕꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯈꯤ꯫ ꯏꯪ 2013ꯇ ꯃꯪꯒꯂꯥ ꯀꯧꯕꯤ ꯆꯍꯤ 90 ꯁꯨꯔꯕꯤ ꯖꯨꯟ ꯊꯥꯗ ꯍꯥꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯈꯤꯕꯅꯤ ꯍꯥꯏꯕ ꯃꯊꯪ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯆꯩ ꯐꯅ ꯊꯥꯔꯕꯁꯨ ꯍꯥꯏꯌꯨ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯍꯦꯟꯅ ꯁꯦꯟ ꯊꯨꯝ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝ ꯄꯥꯟꯕꯒꯤꯔ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡ ꯌꯣꯟꯕꯒꯤꯔ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯍꯦꯟꯅ ꯑꯀꯨꯞꯄ ꯇꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯄꯥꯔꯠ ꯌꯣꯟꯕꯒꯤꯔ ꯍꯥꯏꯕꯁꯤꯗꯤ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯀꯌꯥ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯗꯣꯛꯇꯔ ꯄꯣꯜꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯅꯅꯕꯒꯤꯗꯃꯛ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯃꯤꯡ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯄꯣꯜ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯈꯤ꯫ ꯋꯥꯏ ꯏꯂꯥꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯩ꯫ ꯒꯨꯗꯋꯥꯗꯤꯀꯔ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯆꯍꯤ 9 ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯗꯤꯁꯄꯦꯟꯁꯔꯤ ꯀꯌꯥꯁꯨ ꯍꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯗꯤꯁꯄꯦꯟꯁꯔꯤ ꯀꯌꯥ ꯍꯥꯡꯂꯤꯕ? ꯃꯍꯥꯛ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅꯁꯨ ꯌꯥꯝꯅ ꯁꯟꯗꯣꯛꯆꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯩ ꯃꯁꯤꯡꯗ ꯌꯥꯝꯅ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯕꯁꯨ ꯑꯗꯨꯃꯛ ꯉꯝꯂꯝꯃꯤ꯫ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯍꯦꯜꯄꯔ ꯑꯣꯏꯕ ꯃꯤ ꯑꯃꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯈꯪꯂꯛꯈꯤ꯫ ꯄꯦꯁꯦꯟ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟ ꯑꯗꯨꯕꯨ ꯋꯥꯟꯊꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯕꯦꯆꯦꯂꯔ ꯑꯣꯐ ꯏꯂꯦꯛꯇ꯭ꯔꯣꯄꯦꯊꯤ ꯃꯦꯗꯤꯁꯤꯟ ꯑꯦꯟ ꯁꯔꯖꯔꯤꯒꯤ ꯀꯣꯔꯁ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪ ꯗꯣꯁ ꯍꯦꯟꯈꯤꯕꯗ ꯄꯦꯁꯦꯟ ꯑꯗꯨ ꯁꯤꯕ ꯅꯥꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ 9 ꯊꯕꯛ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯒ ꯃꯍꯥꯛꯀ ꯁꯥꯎꯅꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯣꯛꯈꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗꯤꯁꯄꯦꯟꯁꯔꯤꯁꯤꯡꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯄꯣꯜ BEMS ꯍꯥꯏꯅ ꯊꯥꯗꯨꯅ ꯃꯤꯌꯥꯝꯕꯨ ꯎꯠ ꯆꯥꯏꯔꯒ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ ꯀꯌꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯕꯅ ꯑꯃꯗꯤ ꯗꯣꯛꯇꯔ ꯀꯌꯥꯒ ꯂꯣꯏꯅꯔꯛꯄ ꯃꯔꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯂꯩꯔꯛꯄ ꯃꯔꯝꯅ ꯃꯦꯗꯤꯁꯤꯟꯒꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡ ꯀꯌꯥꯗꯤ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯒ꯭ꯔꯥꯝ ꯁꯚꯥꯒꯤ ꯃꯤꯔꯦꯞ ꯑꯣꯏꯗꯨꯅ ꯚꯣꯠ ꯂꯦꯞꯄꯗꯁꯨ ꯚꯣꯠ ꯀꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯌꯥꯗ ꯃꯍꯥꯛꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯄꯨꯂꯤꯁ ꯀꯌꯥꯕꯨ ꯃꯀꯣꯛ ꯉꯥꯎꯍꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟ ꯆꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯌꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯁ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯦꯁ ꯑꯃꯈꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯥꯏꯑꯣ ꯑꯗꯨꯅ ꯀꯦꯁ ꯑꯗꯨꯒꯤꯗꯃꯛ ꯁꯦꯜ ꯆꯥꯎꯅ ꯅꯥꯀꯟ ꯑꯅꯤꯗꯒꯤ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯕ ꯅꯥꯀꯟ ꯑꯅꯤꯃꯛꯇꯒꯤ ꯁꯦꯜ ꯂꯧꯕ ꯃꯇꯝꯗ ꯃꯗꯨꯒꯨꯝꯕ ꯀꯌా ꯑꯗꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯂꯧꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯀꯤꯍꯟꯈꯤ꯫ ꯄꯨꯂꯤꯁ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯅꯤ, ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯥꯛꯄ केस करीगिदमक मियामदगी ओनसिनदुना करीगिदमक पैसा लौगदौरिबनो नखोइना थबक तौरिबा असि मियामगी थबक तौबगी तोलोब चारिबनी मियामद केस पाइबगी पैसा लौगदब नते RTI एक्ट थादुना करीगिदमक पैसा लौरिबनो हाइबदु केस कया मायोकनगनी हाइदुना पुलिस की मियोय कया माहंगना किहनकी मसीदा नतना माहंगना फार्म हाउस ओरिबा लम असिसु सरकार गी लमनी करीगिदमक लम खोपसिलिबनो हाइदुना मियोय कयादा माहंगना RTI एक्ट सिजनदुना अमदी किहंदुना लम एकर अनि गी ममिंग मसादा पानसिंदुना माहंगना ओइखिबा मियोय अमनी हाइबसी पुलिसना खंकी मसिना पुलिस की कांगबुनुसु माहकु ओनसिनबा सि पामलमदे जून की तांग 15 सतरा हरिबा मफम असिगी पुलिस स्टेशन दा अंगनवाड़ी की थबक तौबा नुपी मंगला मांगख्रे हाइना रिपोर्ट तौबा लाखी मदुदा पुलिसना थिजिनबा हौखी डॉक्टर संतोष पालना लायेंगी हाइरा फावबदा पुलिसना डॉक्टर पोल द वा हंगबा ngमखिदे कॉल रिकॉर्ड कयादि चेक तौखी कॉल रिकॉर्ड डॉक्टर पोल गा मंगला गा वरी सानबा यावखी अदुबु
ꯂꯥꯌꯦꯡꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯈꯜꯂꯒ ꯀꯦꯁ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯂꯤꯁꯅ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯪꯒ꯭ꯂꯥꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯪꯂꯛꯄꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯖꯣꯇꯤ ꯀꯧꯕꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯐꯥꯒꯠꯄꯗꯒꯤ ꯃꯊꯪ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯄꯣꯜꯒꯤ ꯑꯁꯦꯡꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯆꯤꯟ ꯍꯥꯡꯈꯤ꯫ ꯆꯍꯤ ꯀꯌꯥ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯆꯥꯕꯨ ꯇꯝꯍꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯁꯤꯈꯤꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯄꯅꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤ꯫ ꯏꯪ 2003ꯗ ꯑꯍꯥꯟꯕ ꯍꯥꯠꯄ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯟꯕ ꯍꯧꯔꯛꯄꯗ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯦꯠꯂꯛꯎ, ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯁꯤꯔꯛꯎ, ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯧꯈꯤ꯫ ꯃꯍꯥꯛꯅ ꯀꯧꯔꯨꯕ ꯃꯇꯨꯡꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯋꯥꯟꯊꯍꯜꯂꯒ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯧꯕ ꯀꯣꯝ ꯑꯗꯨꯗ ꯍꯤꯡꯅ ꯐꯨꯝꯖꯤꯟꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯈꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ HIV ꯄꯣꯖꯤꯇꯤꯚ ꯑꯁꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ, ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯪꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯄꯩꯁꯥ ꯂꯩꯔꯕꯗꯤ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯄꯩꯁా ꯌꯥꯝꯅ ꯂꯧꯊꯣꯛꯈꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯀꯌꯥꯃꯔꯣꯝꯁꯨ ꯄꯨꯈꯤ꯫ ꯃꯃꯩ ꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥ ꯊꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨ ꯄꯨꯟꯅ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯍꯤꯡꯅ ꯀꯣꯝ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯈꯪꯕꯅꯤꯅ ꯁꯅꯥ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯜ ꯆꯥꯎꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯛꯈꯤ꯫ ꯁꯦල් ꯑꯗꯨ ꯊꯧꯔꯛꯄꯗꯨꯗ ꯗꯣꯛꯇꯔ ꯄꯣꯜꯅ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯄꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯒ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯂꯒ ꯐꯨꯝꯖꯤꯜꯂꯒ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯂꯧꯊꯣꯛꯂꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯖꯜꯂꯒ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯠꯂꯒ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯤꯟꯈꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯏꯅꯧ ꯅꯧꯕ ꯀꯣꯝ ꯑꯃ ꯇꯧꯔꯤꯕꯗꯨ ꯀꯔꯝꯕ ꯄ꯭ꯂꯥꯟꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ 7ꯁꯨꯕ ꯀꯣꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕꯤ ꯖꯣꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯂꯒ ꯐꯨꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯉꯛꯄ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯐꯥꯕꯗꯒꯤ ꯖꯣꯇꯤꯗꯤ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯍꯪꯕ ꯃꯇꯝꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯄꯣꯜꯇ꯭ꯔꯤ ꯑꯣꯏꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯜꯇ꯭ꯔꯤ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯃꯅꯝ ꯃꯍꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯨꯝꯖꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯗꯅꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯁꯦꯜ ꯌꯥꯝꯅ ꯊꯥꯗꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯄꯩꯁా ꯄꯤꯕ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯆꯍꯤ ꯀꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯐꯕ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯄꯣꯜꯅ ꯂꯩꯔꯤꯕꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ 13ꯁꯨ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯇꯩ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦल ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ ꯀ꯭रिꯃꯤꯅꯦꯜ ꯑꯃ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯅꯣꯔꯃꯦꯜ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯑꯥꯏꯟꯗ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯑꯐꯕꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯗꯤ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ꯫ ꯃꯇꯧ ꯇꯝꯒꯦ ꯈꯜꯂꯕꯗꯤ ꯐꯪꯒꯅꯤ ꯆꯩꯅꯥ ꯑꯗꯣꯝꯁꯨ ꯑꯔꯣꯏꯕꯗ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯇꯣꯟꯕꯁꯤꯡꯕꯨ ꯆꯥꯟꯕꯤꯌꯨ, ꯂꯥꯏꯔꯕꯗ ꯇꯦꯡꯕꯥꯡꯕꯤꯌꯨ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯉꯥꯡꯕꯤꯔꯨꯅꯨ, ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ,
ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯤꯡꯆꯠ ꯎꯔꯣꯡ ꯈꯤꯜꯂꯝꯅꯅꯕꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯣꯠꯅꯕꯤꯌꯨ꯫ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫